Maitai amadi Kuki Furuk ki marakta lainariba thajanadaba sing asigi waroishin puraktuna tangdu laitaba Manipur ama puraknaba Kuki-Zo Council ga wari Shakibanina Chief Minister Yumnam Sakibani haina Chief Minister Yumnam Khemchand Fongdokre Wafam asing asi Khumalampakta laiba Interstate Bus Terminal gi fibam yangshinbagi khongchatta Fongdokibani Haukiba chahi ahum asida laingaka wari shasi haibada yakidaba Kuki-Zo Council na handak wari shasi haibada yarakliba simak thajanaba puraknabagi khongthangni haina lawi haike mahang namakha taraduna furubanigi marakta lainaramba pendaba wakalon sing kauthoknaduna mahushagum laiminanabagi matangda wari shananaba Kuki-Zo Council gi thaupuba singda cherol thakibani Laingak na wadi shasi haiba wafam asima council asigi maikaidagi ayaba pirakpaga loinana Imphal da lakpa magti nungaite hairakpadagi Guwahati da chattuna unabani IDP sing masagi mayum da hanjin hannaba hotnabada khwaidagi maru oiriba asi furubanigi marakta thajanaba laiba adune Security force na matam pumbada ngak selaga hingba yadabana yashinaba puraknaba laingak na angamba thakta hotnari haike Nakalamaromda ISBT asi matam kuina sangna mathau taurudraba matung chalairakpana awad apa kaya lairi. Athuba matam da estimate semduna complex asi matam gachunaba maongda semgatnaba thabak paikhatlagani haina fongdoklamki. Ngasigi yang sinkhongchat adu dawangkai MLA TS Arun Kumar, Transport Director Daina Kumantem amadi PWD gi makok thongba engineer singsu sarugyaki. Noida ingonda hangbai na isu mayam da hangjage so nga sibaina nga hingba yagadra so at this juncture akhina darkar leisi community anisi thoke ba irang du kaw thokna raga thajaba ama poroktragadi aikhoi su more da chalaga leiruba nuaiti moju sida laknindri hojik 2016 first win ko aduga any group ai sirida korkomi kangbu sinau mayam su kawruga wari sai aidi ngasigi numisi ngasigi matamsi karigu makal amatagi confront tawna ba yaba matam nate tasengna thamoi sengna shanti poroksi haragadi tawgiba thokiba mayama just forgive and forgiveness kaw thongdragadi simple example bungo si more dei ne so IDP singna yum changi hairi nang sanga ga leibu ngangbadra the answer is no so we need forgive and forgiveness aduna adu adu tawgi set pataragadi nuksinabagi lambi du portagadi kamain sang du no bokoi so mojo sida lakpa ki ni bo akoi ju set pa ki ni bo thajanaba leitri bo so aige khongjatu thajanaba porpagi yan hanba bridge